Surrender tawrabasu makoibu guard sing aduna nongmina kapa horotuna hat bahoroklami. Maikai amaromdasu player 001 asu sanaroida onsinduna hat bahoroklami. Nathawai hinginglabadi namit uisanduna layo haina. Aduga player adubu sire haiduna guard nupi aduna magi mangaksamda scan tawkhirami. Sarna sina takliba asi mahak sirebasu magi haksang kaya kharadi lokthokpa yakini haibagi symbol. Sanaroi singi tufam hall aduda ku ama guard singduna pusilami. Magi hek pukminnaba manaw nupani detective waknasi. Game asida yekadaba oirabadi manaw nupa fawba hatlaba yathang piba ngami. Price asi nakoi player humfuna yanabada player amada 660 million won thungnaragani haina haraki. Ayusu hatlo haina lauduna guard amagi no mai matona du pairaga masagi marai bakta namsinjaduna seasonaba honarapada guard atai changsil game asida sanaba yauriba player sing asi lairaba natraga sale gi mathau yamna taba mina ayamba oibanina sale asigi ni sada game asi makhatana sananingbana masing yamna henduna board asisu ogi timna karami nang asagi khut thokna kibada laikhidraba player sing adugi asiba haksang sing adu poloi famda goroktuna potloi ba horokki ame mari suba game haunanaba sanar sing asi makoi game sanafam mafamda kusinbada ngasai gi god sing khud thokna bada laikhidraba player khara